ngasi ayuk Jiribam dagi LPG bullet gari mari petrol amadi diesel puba IOCL gi tanker gari ni fugani thoi tongan ba polam sing puba truck taraga taret puna gari humfuga humdoi CRPF ki convoy ga loina na Imphal Thorak-Khre Jiribam dagi Imphal tamna thorakpa mal puba gari sing asi numit khudingi ayuk pung mangarom taba duaida gari thauba hobani adubu ngasi di mal puba gari khara yadaba yaroppadagi ayuk ki pung nipan ga minute nifuga mangarom tabada thauba hoki haidi nakal maromda petroleum products sing yauna tongan ba polam sing jingluna ba ahangba IOCL tanker ni fugama thoi ahangba BPCL tanker mari amadi ahangba truck chamaga tarani thoi puna gari chamaga yankai taret Jiribam gi damak ngasi ayuk pung mangarom tabada CRPF ki convoy ga loina na kaithel manbi thadokre haina pawasena makhatari tha sigi tara nipan da